Sahitya की lamda tongan ba award sing piduna ekaikhumnaba utlakkhraba meoising taramna pagi thoromama C webs Manipur sinduna BT rota leiba irawat bhavan da pangthokre eminent critic and translator NG Voton C webs Manipur ki president PS Brajamohini writer artist and poet nahakpam bire namati C webs Manipur ki senior member White Indirana Chingba masak naiba meoising na maroi ba mitong lensing oina saruya tuna Manipur State Kala Academy Award Translation lisingani kulumdoi piduni ekaikhumnaba utlakkhraba khangembam iveton Manipur Literary Society Nobel Award lisingani kulmanga pirakhraba Dr. Moirangthem Priyoberta amadi Manipur State Kala Academy Award Translation lisingani kulmari piduni ekaikhumnaba utlakkhraba Nongmaithem Kiran Kumar gi mafamda C webs Manipur gi maikeri ge chamba khudol sing Kusinaduna ekaikhumnaba su utkiba thoromaduda C webs Manipur gi secretary Rahizuddin Sheikh na haikibada lamdamasigi wakalon manaba waring saring iba meoising punsinduna kumza lisingani shubna ahumda saphongkiba C webs Manipur haiba loop asina lamdamasigi aibi kaya na puthokliba waring saring sing asi mapan lebak sing da so khangannaba English ta handoktuna laki loinana loop asina kumza lisingani shubna mari dagi hauna lepa laitana chahi amada waring saring lairik amamam puthoktuna lagli loinana tongan ba waring saring sing puthokpada C webs Manipur na makata na choba thodang kya so lauki gani haiba wafam sing phongdoraki अखोई वाखल मानबा कांगबु हाइजबता अखोई मणिपुर इरिबा मणिपुरी लोन इरिबा सेरेंग वारेंग सिंगबा मायामसी मपान गिलम गी मीना मपान गी कंट्री सिंग द पाहन गे हाइ तारगदी अखोई इंग्लिश ता इबसी दरकार ओरकपा अदुना मरम ओरगा इंग्लिश ता इथोंगनबगी दमकता ग्रुप अमखक लिटरेरी सोसाइटी अमखकनी सी वेब्स मणिपुर हाइबसी 2003 दा हौदोखिबनी 2004 दगी हौरेरगा मथमथंग अखोई लेफ्टन सही खुदिंगी कनो मयामा अखोई सीरीज ता हाइजबताई चाहे खुद के अमम पुथोना बदम होना चाहिए